Good morning. Ngasigi akhoi rules ki reading sa pe jeng se rules reading se group 1 group 2 aina khai do se ko adi sig lai ba akhoi symbol mayam se dagi har na symbol mayam se dagi hadi symbol ke nung ani khatang lok thoe ko nung ani se dagi hadi karamba ke no har se ko hadi group 1 dana karamba symbol la ke yeng se aduga group 2 dana karamba symbol la ke se group 1 dana sigi symbol se lai ko aduga group 2 dana sigi symbol se lai ko hadi number 1 khan gi ba ngai na sida laire number 2 khan gi ba ngai na sida laire ko sida lairi se ko ahamba symbol sigi meaning sina kaino hai kan sida sida koina to boya base kai kaino hai kan sida koi gi kaino hai rasine ko haidi engon da kaino ma changjaro ko choro hai bagi khara lairi ko changjaro pa hai bagi athodi kaino hai matam sida haidi mi na mathak thong bana khatang chanbi ba hai rasine ko natraga da haidi ai gi imung manung gi ima pa oiro natraga ai gi kitang haidi elder person hai rasine ko yum gi na elder person gumana haidi ai engon da kaino ma pibirakpa ko pirakpa du main su oi ko aduga ngasi gi oina haragadi lai gumba so yamna ningbiyo ko haidi thasi gumba oibanina adugumba tobiba su yai ko aduga ani subagi rules ki meaning sina kai hai kanda ngasi se patience le ko hadi keno mata umatam do ko yamna patience stable ha so mind ga se phajana stable ohelaga hadi pekha ga chakla bo eraga di ko hadi mind se pura stable oheraga hadi patience le raga phajana ingna chikna gyan ta na phajana to biyo basida adu sida keno harsne confidence manghan baya de ko sida confidence manghan baya thaba ama to matam da yamna initiative lo raga to biba hadi aina to dori ba thabak se pukning changna pukning thawai hak changna adu maina gumba to biba ko adu si sina khoi gi ngasi gi oina rules ki reading le recommend. Thank you.